ꯑꯩꯅ ꯑꯍꯥꯟꯕꯗ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯄꯗ ꯑꯁꯤ 2 ꯀꯣꯔꯤꯟꯊꯤꯌꯥ 13:3ꯅꯤ꯫ ꯃꯁꯤꯅꯤ ꯄꯣꯜꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯇꯧꯏꯒꯨꯝꯕꯁꯨꯡ ꯂꯤꯜ ꯑꯗꯨꯅ ꯏꯞꯄꯨ ꯃꯥꯒꯤ ꯃꯔꯩ ꯃꯔꯥꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈ꯭ꯔꯤꯁꯇꯔꯣꯝꯗ ꯑꯇꯤꯡꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕꯗꯒꯤ ꯃꯥꯡꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯅ ꯀꯤ꯫ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯐꯖꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ? ꯑꯃꯦꯟ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯔꯆꯇ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯑꯋꯥꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯅꯪ ꯈꯟꯗꯕ꯭ꯔꯥ? ꯑꯩꯅ ꯈꯟꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯩꯅ ꯈꯜꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯃꯇꯝ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯩꯅ ꯑꯉꯥꯡꯒꯨꯝꯅ ꯈ꯭ꯔꯤꯁꯇꯗ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯗ꯭ꯔꯤꯉꯩꯗꯒꯤꯅꯤ꯫ ꯅꯍꯥꯛꯅ ꯃꯁꯤ ꯇꯁꯦꯡꯅ ꯂꯨꯁꯤꯟꯍꯟꯕ ꯌꯥꯏ, ꯑꯗꯨꯒ ꯃꯁꯤ ꯅꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅꯗꯤ ꯑꯩꯈꯣꯏꯗ ꯀꯟꯕꯤꯕ ꯐꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ꯫ ꯃꯁꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯕ ꯃꯈꯩ ꯃꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯃꯆꯥ ꯑꯣꯏꯅꯕ ꯄꯥꯡꯒꯜ ꯄꯤꯕꯤ꯫ ꯐꯪꯕ ꯍꯥꯏꯕꯁꯤꯒ ꯂꯧꯁꯤꯟꯖꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯐꯪꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯅꯣꯝꯃꯒ ꯐꯪꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ ꯅꯪꯒꯤ ꯑꯅꯥꯕ ꯐꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯅꯪ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯅꯪ ꯏꯁ꯭ꯋꯔꯗꯒꯤ ꯁꯣꯛꯄꯤꯕ ꯑꯗꯨ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯅꯪ ꯏꯁ꯭ꯋꯔꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯪꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛꯀꯤ ꯃꯑꯣꯡꯗ ꯊꯝꯃꯤ, ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯕ ꯍꯥꯏꯕꯁꯤꯗꯤ ꯄꯤꯔꯛꯂꯤꯕ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯕ ꯈꯛꯇꯅꯤ꯫ ꯃꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯨꯗꯦ, ꯑꯩꯈꯣꯏꯗꯤ ꯂꯨꯏ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯂꯨꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯁꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯔꯥꯏꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯗꯨꯕꯨ ꯂꯨꯍꯜꯂꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯅ ꯇꯥꯛꯄꯁꯤ ꯍꯥꯟꯅꯅ ꯌꯥꯝꯅ ꯇꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯝꯂꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯑꯃ ꯍꯧꯗꯣꯛꯀꯗꯕ ꯑꯣꯏꯔꯕꯁꯨ ꯍꯣꯠ ꯗꯣꯒꯁ, ꯍꯦꯝꯕꯔꯒꯔ, ꯄꯣꯇꯦꯇꯣ ꯆꯤꯞ, ꯄꯣꯛ, ꯕꯤꯟꯁ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯐꯪꯅꯕ ꯇꯧꯒꯅꯨ꯫ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯑꯃ ꯄꯤꯌꯨ, ꯃꯗꯨ ꯑꯩꯅ ꯑꯔꯨꯕꯗ ꯑꯣꯟꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯨ ꯅꯥꯜꯍꯟꯕ ꯇꯥꯈꯤ, ꯕꯥꯔꯕꯤꯀ꯭ꯌꯨ ꯄꯤꯠꯇꯨ ꯃꯆꯨ ꯁꯪꯕ ꯇꯥꯈꯤ, ꯂꯩ ꯊꯥꯕ ꯑꯃꯗꯤ ꯑꯅꯧꯕ ꯐꯔꯅꯤꯆꯔ ꯂꯩꯕ ꯇꯥꯈꯤ, ꯑꯗꯨꯕꯨ ꯍꯦꯝꯕꯔꯒꯔꯗꯨꯅ ꯁ꯭ꯇꯤꯛ, ꯄꯣꯇꯦꯇꯣ ꯆꯤꯞꯇꯨꯅ ꯄꯣꯇꯦꯇꯣ ꯁꯂꯥꯗ ꯑꯣꯏꯔꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯔꯅꯤ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯈꯤ, ꯃꯈꯣꯏ ꯑꯗꯨ ꯑꯩꯅ ꯃꯐꯝꯗꯨꯗ ꯄꯥꯝꯈꯤꯗꯦ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯊꯕꯛꯇꯨ ꯂꯣꯏꯅ ꯇꯧꯔꯦ, ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯗꯨꯅ ꯂꯥꯛꯂꯒ ꯐꯝꯃꯅꯤ, ꯑꯗꯨꯒ ꯌꯨꯝꯗꯨ ꯄꯨꯝꯆꯥꯏ ꯆꯥꯏꯈꯥꯏꯔꯝꯃꯅꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯆꯨꯝꯃꯤ꯫ ꯑꯩꯅ ꯗꯦꯕꯇ ꯁꯥꯎꯅꯤꯡꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯒꯣꯜꯐ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯥꯔꯇꯤꯗꯨꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯍꯧꯒꯅꯤ꯫ ꯂꯨꯛ 19:18ꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯔꯝꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝꯅ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛ ꯂꯧꯗꯕ ꯀꯅꯥꯒꯨꯝꯕ ꯑꯗꯨꯅ ꯃꯗꯨꯗ ꯁꯨꯞꯆꯪ ꯆꯪꯂꯣꯏ꯫ ꯅꯪ ꯑꯔꯨꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯁ꯭ꯋꯔꯒꯗ ꯆꯠꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯗ ꯆꯪꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯆꯪꯖꯔꯒꯅꯤ꯫ ꯑꯉꯥꯡꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯊꯥꯖꯒꯅꯤ꯫ ꯅꯍꯥꯛꯅ
ꯃꯈꯣꯏꯗ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏ ꯊꯥꯖꯩ꯫ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯨꯟꯁꯤꯁꯤꯗꯤ ꯂꯥꯏꯃꯟꯗꯅ ꯅꯪꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯈꯤ꯫ ꯅꯪ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯣ, ꯃꯗꯨ ꯊꯥꯖꯔꯣ, ꯇꯧꯔꯣ ꯃꯗꯨ, ꯑꯗꯨꯒ ꯃꯗꯨ ꯀꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯨꯊꯣꯛꯇꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯅꯤꯌꯝꯁꯤꯡ ꯁꯦꯝꯃꯤ, ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯩ, ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯇꯧꯏ꯫ ꯃꯗꯨꯗ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯅꯗꯕꯗꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ 500 ꯍꯦꯟꯅ ꯂꯩ꯫ ꯃꯁꯤꯗꯤ ꯑꯄꯪꯕꯒꯤ ꯋꯥꯅꯤ, ꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯉꯣꯟꯗ ꯊꯥꯖꯧ, ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯉꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯤꯄꯥꯏꯗꯨꯅ ꯃꯥꯡꯍꯟꯒꯅꯨ, ꯃꯔꯝꯗꯤ ꯍꯌꯦꯡꯗꯤ ꯃꯤꯄꯥꯏꯅꯅꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤ ꯄꯥꯈꯠꯇꯨꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯣ, ꯑꯩꯅ ꯃꯗꯨ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯆꯍꯤ ꯑꯍꯜ ꯈꯔ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩ꯫ ꯑꯩ ꯍꯅꯨꯕ ꯅꯠꯇꯦ, ꯑꯩ ꯃꯄꯨꯡ ꯐꯥꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯈꯔꯗꯤ ꯅꯪꯅ ꯀꯨꯏꯅ ꯍꯤꯡꯂꯛꯂꯤꯉꯩ ꯅꯪꯅ ꯊꯦꯡꯅꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯈꯠꯄ ꯑꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯍꯣꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯂꯦ꯫ ꯃꯁꯤꯅ ꯅꯉꯣꯟꯗ ꯆꯈꯥꯎ ꯅꯥꯕ, ꯀꯣꯛ ꯆꯤꯛꯄ, ꯈ꯭ꯋꯥꯡ ꯅꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯂꯦꯡꯍꯟꯕ ꯉꯝꯂꯣꯏ, ꯁꯃꯁ꯭ꯌꯥ ꯑꯗꯨ ꯐꯕꯁꯨ ꯉꯝꯂꯣꯏ, ꯀꯣꯛꯇ ꯁꯝ ꯍꯧꯍꯟꯕꯁꯨ ꯉꯝꯂꯣꯏ, ꯃꯗꯨꯅ ꯅꯪꯕꯨ ꯋꯥꯡꯈꯠꯍꯟꯕꯁꯨ ꯉꯝꯂꯣꯏ, ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯂꯕ ꯃꯇꯨꯡꯗ ꯋꯥꯔꯛꯇꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯅ ꯑꯣꯏ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ, ꯃꯔꯝꯗꯤ ꯅꯪꯒ ꯄꯨꯔꯥ ꯑꯣꯟꯅꯕ ꯑꯃꯒ ꯅꯍꯥꯛ ꯂꯨꯍꯣꯡꯂꯨꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯗ ꯃꯁꯤꯗ ꯅꯣꯛꯅꯤꯡꯂꯝꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯪꯒ ꯄꯨꯔꯥ ꯑꯣꯟꯅꯕ ꯑꯃꯒ ꯂꯩꯃꯤꯟꯅꯍꯜꯂꯦ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯑꯩ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯗꯗꯨ ꯑꯩ ꯄꯥꯝꯖꯩ꯫ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯛꯆꯥꯡ ꯑꯃꯠꯇ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯏꯔꯛꯄ ꯑꯁꯤꯅꯤ ꯂꯨꯔꯤꯕ ꯑꯁꯤ꯫ ꯃꯁꯤ ꯆꯍꯤ ꯌꯥꯝꯅ ꯆꯪꯕꯗꯧꯅ ꯇꯧꯏ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣꯡꯗꯣꯛꯅꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯦ, ꯃꯗꯨꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯇꯣꯛꯊꯣꯛꯑꯦ꯫ ꯅꯪꯅ ꯍꯦꯛ ꯇꯣꯛꯄꯒ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕꯗꯨ ꯁꯤꯅꯤ: ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯔꯔꯣꯏ, ꯑꯩ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯪꯒ ꯃꯥꯟꯅꯗꯕ ꯑꯃꯒ ꯂꯨꯍꯣꯡꯉꯦ, ꯑꯉꯥꯡ 3-4 ꯂꯩꯔꯦ, ꯃꯈꯣꯏ ꯑꯃꯠꯇ ꯅꯪꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ, ꯆꯐꯨ ꯁꯥꯕꯒꯤ ꯆꯀ꯭ꯔꯗꯨꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯅꯪ ꯆꯐꯨ ꯁꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯣꯡꯍꯟꯅꯤꯡꯂꯕꯗꯤ ꯅꯪ ꯍꯣꯡꯅꯅꯕ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯧ, ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯥꯏꯊꯣꯛꯍꯟꯗꯨꯅ ꯀꯔꯝꯅ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝ ꯈꯛꯇꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯥꯅꯤꯇꯤ ꯍꯥꯏꯕꯁꯤꯗꯤ ꯂꯨꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯥꯖꯒꯗꯕꯅꯤ, ꯃꯁꯤꯗ ꯇꯟꯊꯕ ꯄꯣꯛꯇꯅꯕ
ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯇꯥꯛꯆꯒꯅꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯂꯩꯌꯨ ꯋꯥꯍꯩꯗ ꯂꯩꯌꯨ ꯋꯥꯍꯩꯗ ꯂꯩꯌꯨ ꯋꯥꯍꯩ ꯄꯥꯎ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯃꯟꯗꯨꯅ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯂꯛꯇꯕ ꯌꯥꯎꯔꯛꯏ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯥꯔꯦ ꯑꯩ ꯈꯪꯉꯤ ꯌꯥꯝꯅ ꯂꯥꯏꯊꯣꯛꯄ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯑꯣꯏꯔꯤꯕꯅꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯖꯒꯗꯕꯅꯤ ꯅꯍꯥꯛ ꯕꯥꯏꯕꯜꯒꯤ ꯏꯁ꯭ꯋꯔꯁꯤꯅ ꯅꯪꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯅ ꯅꯪꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯍꯟꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯀꯣꯛ ꯂꯨꯞꯊꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯋꯥꯍꯩꯗ ꯊꯥꯖꯕ ꯇꯥꯏ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯕꯅꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯥꯖꯕ ꯇꯥꯏ ꯑꯩꯒꯤ ꯏꯄꯥꯅ ꯑꯩ ꯑꯁꯤ ꯆꯍꯤ 90 ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯂꯥꯜꯂꯤ ꯃꯍꯥꯛ ꯂꯥꯜꯂꯤ ꯏꯁ꯭ꯋꯔꯗꯤ ꯆꯨꯝꯃꯤ ꯍꯦꯂꯦꯂꯨꯌꯥ ꯃꯁꯤ ꯂꯥꯏꯗ꯭ꯔꯅꯤ ꯅꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨ ꯅꯪ ꯀꯥꯎꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯗꯨ ꯃꯔꯨꯑꯣꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯄꯥꯜꯍꯟꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯨꯝꯆꯥꯏ ꯆꯥꯏꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩ ꯆꯍꯤ 15 ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯦ ꯑꯩ ꯄꯨꯝꯆꯥꯏ ꯆꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯗꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯥꯕ ꯐꯍꯟꯒꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯥꯕ ꯐꯍꯟꯕꯤꯒꯅꯤ ꯖꯣꯍꯥꯟ 9:38-39 ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯅꯤꯡꯇꯝꯂꯦ ꯍꯥꯏꯅ ꯖꯤꯁꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯖꯤꯍꯨꯗꯤꯁꯤꯡꯗ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯍꯩꯗ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯂꯩꯕ ꯍꯤꯡꯕ ꯍꯥꯏꯕꯅꯤ ꯑꯌꯨꯛꯇ ꯋꯥꯍꯩ ꯄꯔꯦꯡ 1-2 ꯄꯥꯕ ꯅꯣꯡꯃꯒꯤ ꯃꯤꯅꯤꯠ 10 ꯋꯥ ꯄꯥꯎ ꯇꯥꯕꯗꯨ ꯈꯛꯅ ꯌꯥꯗꯦ ꯃꯗꯨꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯂꯥꯏ ꯐꯠꯇꯕꯁꯤ ꯍꯤꯡꯂꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤ ꯃꯍꯥꯛ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯍꯩꯗ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯅꯪꯅ ꯑꯆꯨꯝꯕꯗꯤ ꯈꯪꯒꯅꯤ ꯑꯆꯨꯝꯕꯗꯨꯅ ꯅꯪꯕు ꯅꯤꯡꯈꯥ ꯇꯝꯍꯟꯒꯅꯤ ꯄꯗ 36 ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯔꯕꯗꯤ ꯅꯍꯥꯛ ꯇꯁꯦꯡꯅꯃꯛ ꯅꯤꯡꯈꯥ ꯇꯝꯂꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ ꯍꯣꯏ ꯑꯩ ꯅꯤꯡꯇꯝꯂꯦ ꯍꯥꯏꯕꯁꯤ ꯇꯥꯔꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯐꯥ ꯑꯄꯨꯟꯅꯕ ꯃꯌꯥꯝ ꯂꯩ ꯅꯤꯡꯇꯝꯕꯗꯧꯅ ꯑꯩ ꯐꯥꯎꯗꯦ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯪꯅ ꯊꯥꯖꯔꯤꯕ ꯑꯗꯨꯗꯒꯤ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯖꯔꯒ ꯂꯩ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ ꯄꯥꯎꯇꯥꯛ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯂꯥꯏ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯃꯥꯡꯂꯨꯕꯗꯒꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯍꯟꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯄꯥꯎꯇꯥꯛꯇꯨ ꯂꯧꯕꯤꯌꯨ ꯃꯗꯨ ꯂꯧꯔꯣ ꯑꯗꯨꯒ ꯆꯠꯂꯣ ꯑꯗꯨꯒ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯃ ꯑꯣꯏꯌꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯛꯂꯒ ꯂꯩꯒꯅꯨ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯜꯂꯣ ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯔꯦꯡꯗꯗꯤ ꯑꯗꯨꯝ ꯂꯩꯒꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯁꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ
ꯑꯁꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯥꯗꯣꯛꯎ, ꯋꯥꯍꯩꯗ ꯊꯥꯖꯧ, ꯇꯨꯡꯗ ꯂꯩꯍꯧꯔꯕꯁꯤꯡꯗꯨ ꯆꯠꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯐꯕꯁꯤꯡ ꯑꯗꯨꯗ ꯆꯠꯈꯠꯂꯨ꯫ ꯅꯍꯥꯛ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ, ꯅꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃꯅꯤ꯫ ꯅꯪꯅꯗꯤ ꯍꯥꯏꯕ ꯌꯥꯏ, ꯑꯩ ꯑꯗꯨꯃꯥꯏꯅ ꯐꯥꯎꯗꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯕꯗꯤ ꯑꯄꯪꯕꯒꯤ ꯋꯥꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃꯗ ꯅꯨꯃꯤꯠ 30ꯅꯤꯗ ꯅꯍꯥꯛ ꯃꯥꯟꯅꯗꯕ ꯃꯑꯣꯡ 1,000ꯗ ꯐꯥꯎꯕ ꯌꯥꯏ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯖꯕ ꯑꯗꯨꯕꯨ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯗꯦꯗ ꯍꯥꯏꯗꯨꯅ ꯂꯥꯛꯇꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯨꯔꯨꯝ ꯁꯣꯟꯒꯟꯕ, ꯄꯥꯎꯈꯨꯝ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕꯒꯤ ꯂꯥꯛꯇꯦ꯫ ꯃꯤꯁꯤꯡꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗු ꯃꯇꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗꯗꯤ ꯇꯧꯅꯤꯡꯕ ꯐꯥꯎꯗꯕꯗꯒꯤ ꯇꯧꯗꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨ ꯉꯥꯛꯄ ꯃꯤ ꯑꯣꯏꯌꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯀꯌꯥꯝꯅ ꯄꯤꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯨ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯐꯥꯎꯕ ꯑꯗꯨꯅ ꯍꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯅꯤꯡꯇꯝꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯗꯒꯤ ꯅꯤꯡꯇꯝꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯅꯤꯡꯇꯝꯂꯤꯕꯅꯤ꯫ ꯑꯃꯦꯟ꯫ ꯅꯍꯥꯛꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯑꯅꯧꯕ ꯑꯃ ꯇꯧꯅꯕꯒꯤ ꯅꯤꯡꯇꯝꯂꯕꯅꯤ, ꯃꯗꯨꯗ ꯅꯍꯥꯛ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯕ ꯐꯥꯎꯕ ꯅꯤꯡꯇꯝꯂꯕꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯆꯨꯝꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯨꯅ ꯅꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯁꯣꯏꯕ ꯇꯥꯔꯕꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕꯗꯨꯗ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯆꯠꯅꯕꯤꯗꯗꯤ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯅꯩ꯫ ꯑꯩꯅ ꯈꯟꯕꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯐꯝꯗꯨꯅ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ, ꯅꯪ ꯀꯔꯤ ꯇꯧꯒꯅꯤ, ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯛꯄ ꯑꯃꯗꯤ ꯃꯤ ꯄꯦꯟꯅꯕ ꯇꯧꯕ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯕꯒꯤꯅꯤ, ꯑꯗꯨꯒ ꯃꯗꯨ ꯑꯗꯨꯝ ꯁꯟꯗꯣꯛꯅ ꯇꯥꯛꯄꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯗꯨꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯃꯗꯨ ꯇꯧꯅꯕꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯅꯕ ꯍꯥꯏꯕꯗ ꯃꯤꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪꯅ ꯍꯣꯏ, ꯅꯪꯅ ꯂꯦꯞꯄ ꯋꯥꯔꯦꯞꯇꯨ ꯑꯩ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕꯗꯨ ꯇꯧꯍꯟꯅꯕꯒꯤ ꯑꯗꯨꯝ ꯇꯛꯀꯅꯨ, ꯃꯔꯝꯗꯤ ꯃꯗꯨ ꯅꯁꯥꯒꯤꯇ ꯌꯦꯡꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯅꯤꯡꯇꯝꯂꯕꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯦ꯫ ꯕꯥꯏꯕꯜꯅ ꯔꯣꯃꯤꯌꯥꯒꯤ 6 ꯍꯥꯏ, ꯑꯗꯨꯒ ꯄꯥꯞꯀꯤ ꯄꯥꯡꯒꯜ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯏꯔꯥꯜ ꯂꯩꯕꯅꯤ꯫ ꯅꯪ ꯄꯥꯞ ꯇꯧꯕ ꯌꯥꯏ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯒꯅꯤ꯫ ꯅꯪꯅ ꯄꯥꯞꯇꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯒꯅꯤ, ꯃꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯃꯤꯉꯣꯟꯗ ꯈꯪꯍꯟꯒꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯖꯒꯗꯕꯅꯤ, ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕꯅꯤ, ꯅꯪ ꯁꯣꯏꯈꯤꯕ ꯐꯥꯎꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏ ꯈ꯭ꯔꯤꯁꯇꯗ ꯂꯩꯈ꯭ꯔꯕꯁꯤꯡꯗ ꯃꯔꯥꯜ ꯁꯤꯕꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯄꯥꯔꯒꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯅꯤ ꯑꯃꯁꯨꯡ ꯊꯋꯥꯏꯅꯤ꯫
ꯃꯤ ꯀꯤꯕꯗꯒꯤ ꯅꯍꯥꯛ ꯅꯤꯡꯇꯝꯂꯕꯅꯤ, ꯌꯥꯕꯤꯗꯕ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕ, ꯁꯤꯙꯕ, ꯂꯥꯟꯅ ꯂꯧꯅꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯤꯡꯇꯝꯂꯕꯅꯤ꯫ ꯅꯪꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯡ ꯅꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯗꯦꯕ, ꯈꯨꯠ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ꯫ ꯅꯪꯁꯨ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯑꯣꯏꯕꯗꯤ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯝꯂꯣꯏ꯫ ꯆꯥꯡ ꯅꯥꯏꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯅꯪ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ, ꯅꯪ ꯅꯣꯔꯃꯦꯜ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯣꯠꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯆꯍꯤ ꯑꯃ ꯆꯪꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯤ ꯇꯨꯅꯕ ꯍꯣꯠꯅꯈꯤ, ꯏꯪꯈꯣꯜ ꯀꯣꯏꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩ ꯋꯥꯈꯤ, ꯐꯤ ꯇꯨꯅꯕ ꯃꯦꯆꯤꯟꯗꯨ ꯑꯩ ꯇꯨꯀꯠꯆꯈꯤ, ꯏꯪꯈꯣꯜ ꯑꯗꯨ ꯑꯩ ꯇꯨꯀꯠꯆꯈꯤ, ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯇꯨꯀꯠꯆꯈꯤ, ꯇꯥꯏꯕꯪ ꯄꯥꯟꯅ ꯌꯥꯅꯕꯁꯤꯡꯗꯨ ꯑꯩꯅ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯅꯤꯡꯗꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯖꯅꯕ, ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯍꯟꯕ, ꯅꯁꯥꯃꯛꯇ ꯅꯨꯡꯉꯥꯏꯍꯟꯕ ꯅꯪ ꯅꯤꯡꯇꯝꯂꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯁꯥꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯗꯕ ꯃꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯉꯁꯤ ꯆꯦꯠꯅ パꯏꯗꯨꯅ ꯅꯁꯥꯗ ꯏꯪꯊꯅ ꯂꯩꯕꯤꯌꯨ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅꯅꯤ ꯂꯩꯔꯤꯗꯨ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯄꯥꯝꯖꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯆꯨꯝꯗ꯭ꯔꯅꯦ? ꯅꯪꯅ ꯌꯨꯝ ꯍꯟꯕꯗ ꯅꯪꯅꯤ ꯂꯩꯒꯗꯧꯔꯤꯕꯗꯨ꯫ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯁꯥꯕꯨ ꯄꯥꯝꯖꯕ, ꯅꯁꯥꯕꯨ ꯊꯥꯒꯠꯆꯕ, ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕ, ꯅꯁꯥꯒꯤꯇ ꯈꯟꯗꯕ ꯆꯥꯡ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ? ꯅꯪ ꯅꯁꯥꯕꯨ ꯌꯥꯖꯗꯕ, ꯅꯁꯥꯕꯨ ꯄꯥꯝꯖꯗꯕ ꯑꯃꯁꯨꯡ ꯅꯁꯥꯕꯨ ꯆꯤꯡꯅꯕꯗꯒꯤ ꯅꯤꯡꯇꯝꯂꯕꯅꯤ꯫ ꯅꯣꯛꯄꯒꯤ ꯊꯋꯥꯏ ꯑꯃ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯨꯗ꯭ꯔꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯐꯖꯅ ꯅꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯅꯪ ꯅꯁꯥꯕꯨ ꯄꯥꯝꯖꯗꯅꯕ, ꯌꯥꯖꯗꯅꯕ, ꯅꯨꯡꯁꯤꯗꯅꯕ ꯍꯥꯏꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯕ꯭ꯔꯥ? ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯒꯤ ꯒꯔꯚꯗ ꯉꯛꯅ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯅ ꯁꯦꯝꯕꯤꯈ꯭ꯔꯦ ꯍꯥꯏꯅ, ꯑꯗꯨꯒ ꯅꯤꯡꯊꯧ ꯗꯦꯕꯤꯗꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ, ꯅꯪꯒꯤ ꯊꯕꯛꯁꯤꯡꯗꯤ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯊꯋꯥꯏꯗ ꯃꯗꯨ ꯈꯪꯉꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏ, ꯑꯗꯨꯒ ꯑꯩꯁꯨ ꯑꯉꯛꯄ ꯃꯤ ꯑꯃꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯄꯨꯜꯄꯤꯠꯇ ꯂꯦꯞꯇꯨꯅ ꯑꯩ ꯏꯁꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨ ꯈꯕꯔꯗ ꯌꯥꯎꯔꯛꯏ꯫ ꯃꯦꯌꯔꯅ ꯃꯁꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯅ ꯑꯥꯔꯇꯤꯀꯜ ꯑꯗꯨꯗ ꯏꯔꯛꯏ꯫ ꯃꯦꯌꯔꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯄꯥꯝꯖꯩ, ꯑꯗꯨꯕꯨ ꯑꯩ ꯇꯨꯀꯠꯆꯩ, ꯑꯩꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯩ ꯍꯥꯏꯔꯝꯂꯕꯗꯤ ꯃꯗꯨ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯏꯁꯥꯗ ꯏꯁꯥ ꯑꯣꯏꯅ ꯌꯦꯡꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯏꯁꯥꯗ ꯏꯁꯥ ꯑꯣꯏꯅ ꯌꯦꯡꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯂꯩ, ꯈ꯭ꯔꯤꯁꯇꯗ ꯂꯩ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯃꯜ ꯄꯤꯈ꯭ꯔꯕꯅꯤ꯫ ꯌꯣꯍꯥꯟ 9:33 ꯍꯥꯏ, ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ
ꯅꯤꯡꯇꯝꯍꯜꯂꯕꯗꯤ ꯇꯁꯦꯡꯅꯃꯛ ꯅꯍꯥꯛ ꯅꯤꯡꯇꯝꯂꯕꯅꯤ꯫ ꯄꯥꯞꯀꯤ ꯄꯥꯡꯒꯜꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯕꯅꯤ, ꯃꯤ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯂꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯃꯗꯤ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯖꯅꯕꯒꯤ ꯅꯤꯡꯇꯝꯂꯕꯅꯤ, ꯑꯗꯨꯒ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯁꯤ ꯀꯣꯜ ꯑꯃ ꯇꯧꯕꯤꯔꯛꯎ, ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯒ ꯐꯥꯎꯅꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite